Hello, a very good evening. I am a 360-degree analysis of news events. A clashes between two communities for the last 20 months. Sahi ani mapung parka dauruba adumba kanglup ani go birang ni hojik power Manipur government ki central government ki issue amata laitri masigi lairiba makoi ki policy pothokna bogi damakta masigi hajik oiriba irang sigi masigi waroi sinje kari no haibo afam sini aduna Manipur praja myamna irang si hawalak badagi angan ba matamda irang si atien ma matamda loisan gani haibagi masigi achoba expectation amuk leirambani adu ngasiri chai ani mapung parka daba tha mari khakta ngai selaklaba adumba classes amuk oire aduna luribu wahangdi kari maram gi damakta India government ta hojik oiriba irang sigi masigi solution pothokbada makoi ki policy fail oiribino makoi gi oiriba design ji kari design no hojik makoi na tawriba Manipur da ji proxy war haidana hojik lebak pun mun ngangne wafam se masi aseng wafam khak oirabra Manipur gi land gi dispute amadi tongan ba hojik leiriba khoi gi mapalom gi country sing yauselak bi wafam leibra lairiba lan se hojik mapan gi external aggression na thon ba lanam khak oibra Manipur gi miyam na haidari wafam sing se pumna chumbo oirabra at the early koi lan cha hogala matamda koi gi India gi maroi home minister amadi Manipur gi chief minister hawa external aggression yawi foreign hand yawi habi ofum leire adubo akon bada India gi union home minister na lairibo irang se kanglup ani gi irang ni habi gi ofum na ambuk hana gi version manada gi ofum sing laikhrabani aduna hojik Manipur gi conflict si loiba naidraba adum conflict ma oigedoribra hojik lairiba kanglup ani gi marakta tonganwa another kanglup maroina kuki gi miyoi singna police station the jungle attack to how later hariba wafum se toklak laba fawda Manipur government na kari marung ki dabakta hariba muising gi matakta kari action of the lower ngamdri no haiba wang chisuni adu maroi nang se ekoi thamjari topic se Manipur conflict and endless violence hek thang lengsin bi se Rinku Khumukcham ni editor Imphal Times Rinku, a very good evening taramukse aruga matai tang na Dr. Kiran Yendrembam, social activist, and last but not least, advocate Puyam Tomcha, president, All Manipur Bar Association. So I welcome all the guests. Manipur conflict and endless violence. I Rinku dagi hausage ngasije. Rinku maru ina laiba topic itself. It's a very big question. Endless violence. Kari maram kita mukti oiribino. Masida India government की policy सी इरांग से लोशन ना बोहना बोदा मकोई की policy gap ना तरगा मकोई की policy से totally fail हो रहा बड़ा ना तरगा ना इरांग से थवाई ना थवा लबरा है वो फम खक तुने हजिक लाइव फ्रीडम से कुकी की नहारो ना तरगा कुकी की insurgents ना तरगा कुकी लालहवा सिंगी मकोई की मतकता करी उमा मत ताऊ दबा नहानी अदुक चावा अदुक बट terrorism act खुद खुलाई पायर मतुंग दा police station attack तो बाबा करी उमा मत हजिक बाबा सरकार की माइके की action उदा बुकी वाफम दुने जारिंको so how what do you see? Pithribi da thokpa conflict khudimak even war oisanu madugi kenosi phana kuina chatharasu magi end point ama dum lei concluding part ama dum lei aduga conflict si sangna thokpa lei adum sahi amani chatpa mari manga chatpa world war bhokta sahi mari mangam tawri wari haibu ko aduna conflict haiba nataga war toba khotpa sigi potsida matam sangna chatpadi lei aduga masi lotion dabadi amte yawgide masi lotion gi banga kani either third party intervention khangde natragana khoigi kano digi party ani dugi warak pa natraga kano tawbada masina hana sunabasina peace propanga moi ka haiba khanbadagi loishalakpa adu mayam legi adu masi hai dana Manipur da thoiba conflict si aduga haidi top se 21st century gi laiba IT gi chawkala matam adagi rocket ki week haitare rocket ki kano era haitare space war gi adagi science and technology na kam thenga chawkala matam IT technology na chawkala matam si da thokpa lan amani na mamang da historical events sing da thokiba sing duga koina hector direct heka changdam narubadi madwai da dikhara adum wani haitare aduna Manipur da thoiba khoigi conflict da luripsi khwagi hamba tholak pasidagi akoi Manipur si samna harabada kanogi mainstream mainland area haitare even in the globe ko Pithribi gi lemai da su Manipur gi issue si history si kaya kana khangdaba aduga Manipur gi pot si akoina highlight to da kra wat panara natragana akoi gi sonja banara akoi gi mi singi ko aduna akoi gi keno si phajana akoi gi leiri si sini akoi gi history sini akoi gi si keno ni haibana singba adagi leiramba mayam si akoi phajana highlight ta hobudagi
ꯑꯩꯈꯣꯏꯒꯤ 23rd May 2023ꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯁꯤꯗ different narratives over the world ꯑꯩꯈꯣꯏꯒꯤ Christian communities-ꯁꯤꯡꯅ ꯊꯣꯛꯑꯝꯕꯗ ꯑꯩꯈꯣꯏ Christian minorities-ꯁꯤꯡꯗ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯍꯤꯟꯗꯨꯅ ꯍꯥꯏꯕꯒꯨꯝꯕ ꯃꯅꯤꯄꯨꯔ as a ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯈꯪꯅꯔꯤꯁꯤ ꯃꯅꯤꯄꯨꯔꯁꯦ ꯍꯤꯟꯗꯨ ꯁ꯭ꯇꯦꯠꯅꯦꯅ ꯈꯪꯅꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯀꯥꯎꯕ ꯑꯃꯅ ꯃꯅꯤꯄꯨꯔꯁꯦ ꯍꯤꯟꯗꯨ ꯁ꯭ꯇꯦꯠ ꯑꯣꯏꯔꯁꯨ ꯏꯠꯁ ꯑꯦ ꯅꯦꯁꯟꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯁꯤꯗ ꯂꯩꯔꯤꯁꯤꯗ ꯀꯥꯡꯂꯨꯞꯁꯤꯡꯁꯤꯗ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯃꯩꯇꯩ ꯃꯔꯛꯇꯁꯨ ꯂꯩꯔꯤ ꯀꯥꯏꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯥꯏꯅꯣꯔꯤꯇꯤꯗ ꯑꯣꯠꯄꯤꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯄꯥꯒꯟꯗꯥ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯇꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯃꯗꯨꯒꯤ ꯃꯊꯪꯗꯒꯤ ꯁꯨꯝ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯀꯔꯤꯅꯣ ꯑꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯝꯁꯤꯡꯁꯤ ꯀꯔꯤ ST ꯀꯝꯃꯨꯅꯤꯇꯤꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯂꯝ ꯂꯩꯅꯤꯡꯕꯒꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯁꯟꯅꯤꯡꯕꯒꯤꯅꯤ ꯀ ꯍꯥꯏꯕꯒꯤ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯖꯤꯛ ꯌꯥꯎꯗꯕ ꯄꯣꯠ ꯑꯃꯈꯛꯇ ꯃꯔꯩ ꯌꯦꯠꯂꯒ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡꯗꯣ ꯃꯤꯁꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤꯕꯅꯦꯕ ꯃꯣꯏꯅ ꯃꯤꯁꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯔꯒ ꯀꯣꯔꯠꯅ ꯍꯥꯏꯕꯗꯤ ꯗꯤꯔꯦꯛꯇꯤꯚ ꯑꯃꯈꯛ ꯁ꯭ꯇꯦꯠꯇ ꯄꯤꯕꯒꯤ ꯋꯥꯅꯦꯕ ꯁ꯭ꯇꯦꯠꯅ ꯅꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯃꯣꯏꯒꯤ ꯄꯣꯠꯁꯤ ꯅꯣꯏꯅ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯔꯤꯀꯃꯦꯟ ꯇꯧꯕꯗꯨ ꯊꯥꯔꯛꯑꯣ ꯍꯥꯏꯗꯣ ꯊꯥꯈꯣ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯗꯨ ꯄꯜꯂꯤꯗꯣ ꯁ꯭ꯇꯦꯠꯅ ST ꯔꯤꯀꯃꯦꯟ ꯇꯧ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯀꯣꯔꯠꯇꯨꯒꯤ ꯁ꯭ꯄꯣꯛꯁ ꯄꯥꯔꯁꯟꯂ ꯀꯩꯅꯣꯝꯗ ꯇꯧꯕꯗꯁꯨ ꯃꯥꯅ ꯍꯥꯏꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏ ꯀꯣꯔꯠꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯗ ꯀꯩꯅꯣ ꯇꯧꯋꯦꯅ ST ꯔꯤꯀꯃꯦꯟ ꯇꯧꯕꯁꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯗ ꯇꯧꯋꯦꯅ ꯍꯥꯏꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯃꯥ ꯃꯆꯤꯟꯅ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯄꯣꯗꯀꯥꯁ ꯑꯃꯈꯛꯇ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯁꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯗꯅ ꯊꯣꯛꯑꯒ ꯇꯞꯅ ꯁꯦꯡꯗꯣꯔꯛꯄꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜꯗꯒꯤꯁꯦ ꯂꯣꯌꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯒꯤ ꯇꯥꯃꯣ ꯇꯣꯝꯆꯥ ꯍꯣꯏꯒꯤ ꯕꯥꯔꯒꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯒꯤ ꯑꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯑꯣꯏꯖꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯥꯒꯤ ꯑꯣꯏꯖꯕ ꯏꯔꯥꯡꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯁꯤ ꯁꯤꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯇ ꯆꯠꯂꯛꯄ ꯑꯗꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤꯁꯨ ꯁ꯭ꯇꯦꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗꯒꯤ ꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯦꯔꯦꯇꯤꯚ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯥꯏꯅꯣꯔꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯃꯦꯖꯣꯔꯤꯇꯤꯅ ꯑꯣꯠꯄꯤꯔꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤꯅ ꯑꯣꯠꯄꯤꯔꯦ ꯅꯩꯕꯤꯔꯦ ꯃꯣꯏꯕꯨ ꯇꯥꯟꯊꯣꯛꯅꯕ ꯖꯦꯅꯣꯁꯥꯏꯗ ꯆꯠꯊꯔꯦ ꯀ ꯍꯥꯏꯕ ꯄꯣꯠꯇꯨ ꯂꯣꯏꯅ ꯑꯣꯟꯊꯣꯔꯛꯏꯁꯤꯅꯦꯕ ꯑꯗꯒꯤ ꯀꯣꯟꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯃꯣb ꯚꯥꯏꯂꯦꯟꯁ ꯍꯥꯏꯁꯤꯗꯤ ꯈꯪꯉꯤꯗꯨꯉꯥꯏ ꯃꯣb ꯚꯥꯏꯂꯦꯟꯁꯀꯤ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯏ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕꯗꯨ ꯍꯟꯖꯟ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯃꯗꯨꯒꯤ ꯔꯤꯚꯦꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯐꯥꯔꯒ ꯍꯤꯡꯅ ꯍꯜꯂꯛꯏꯕꯅꯦꯕꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯃꯗꯨꯗꯩꯗꯤ ꯑꯗꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯁꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯉꯝꯃꯝꯗ꯭ꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯆꯪꯉꯨꯕ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯆꯪꯉꯨꯕꯅꯤ ꯈꯪꯗꯦ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯀꯩꯅꯣ ꯇꯧꯅꯕꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤꯗ ꯆꯪꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯣꯐꯤꯁꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯈꯣꯏꯁꯤꯡꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯨꯅ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯗꯁꯨ ꯄ꯭ꯔꯦꯁꯔ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯔꯣꯡ ꯅꯦꯔꯦꯇꯤꯞꯁꯦ ꯆꯠꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯎꯔꯛꯑꯦꯕ ꯏꯚꯟ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯕꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯑꯣꯠꯄꯤꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯔꯒ ꯂꯥꯛꯄꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇꯞꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗꯒꯤ ꯇꯞꯅ ꯆꯨꯝꯊꯣꯔꯛꯄꯗꯨꯅ ꯃꯃꯥꯡꯒꯤ ꯆꯍꯤꯅ ꯁꯦꯟꯁ 2024 ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯇꯞꯅ ꯁꯨꯝ ꯆꯨꯝꯊꯣꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯑꯆꯨꯝꯕꯗꯨ ꯈꯪꯉꯛꯑꯦ ꯑꯆꯨꯝꯕꯗꯨ ꯈꯪꯉꯛꯑꯒꯁꯨ ꯂꯥꯟꯁꯤꯅ ꯑꯗꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯄ꯭ꯂꯁ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤ ꯑꯟꯗꯔ ꯗ꯭ꯌꯨꯔꯦꯁꯇꯅꯤ ꯈꯪꯗꯦ ꯑꯟꯗꯔ ꯄ꯭ꯔꯦꯁꯔꯗꯅꯤ ꯈꯪꯗꯦ ꯅꯣꯡꯃꯩ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯏꯟꯁꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤꯗ ꯊꯣꯛꯍꯜꯂꯤꯕ ꯑꯗꯒꯤ ꯅꯣꯡꯃꯩ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯥꯞꯊꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯧꯖꯔꯛꯄꯗ ꯎꯋꯣꯛ ꯆꯤꯡ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯣꯏꯅꯗꯤ ꯀꯨꯀꯤꯁꯤꯡꯅꯗꯤ ꯑꯃꯨꯛ ꯁꯥꯏꯕꯣꯟ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯐꯝꯁꯤ ꯁꯤꯒꯤ ꯃꯐꯝꯁꯤ ꯃꯣꯏꯒꯤ ꯌꯥꯝꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯃ ꯃꯁ꯭ꯋꯥꯏꯗꯒꯤ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯅꯣꯡꯃꯩꯒ ꯀꯥꯞꯊꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯦꯡꯅꯔꯦꯀꯣ ꯊꯦꯡꯅꯔꯛꯏꯕ ꯄꯣꯠꯁꯤ ꯃꯣꯏꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯌꯥꯁꯤꯟꯅꯅꯕ ꯀꯔꯤ ꯍꯥꯏꯅꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤ ꯂꯦꯞꯅꯅꯕ ꯍꯥꯏꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯍꯣꯠꯅꯈꯤꯗ꯭ꯔꯒꯁꯨ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯑꯅꯧꯕ ꯒꯕꯔꯅꯔ ꯑꯃ ꯂꯥꯛꯄꯁꯤꯒ ꯏꯔꯣꯏꯅꯅꯔꯥ
ꯃꯗꯨ coincident ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ꯊꯥꯔꯛꯄ ꯒꯕꯔꯅꯔꯁꯤꯅ ꯇꯧꯔꯛꯄ ꯃꯁꯤꯒꯤ ꯀꯩꯅꯣꯗ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡꯗ ꯃꯥꯅ ꯃꯤꯆꯝ ꯀꯟꯅꯕ ꯍꯣꯠꯅꯧ ꯅꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯨ ꯑꯗꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝ ꯃꯤꯆꯝ ꯀꯝꯕꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯗꯧꯅꯤ ꯀꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯄꯤꯔꯛꯄ ꯃꯥꯅ ꯃꯌꯥꯝꯗꯨꯗ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯄ ꯑꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯥꯅ ꯃꯊꯧ ꯃꯇꯤꯛ ꯆꯥꯅ ꯇꯧꯅꯕ ꯄꯨꯂꯤꯁꯇꯁꯨ ꯃꯌꯥꯝꯁꯦ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯊꯕꯛ ꯇꯧꯅꯅꯕꯒ ꯋꯥꯐꯝꯒ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝꯁꯤꯅ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯊꯥ 10 ꯍꯦꯜꯂꯛꯑꯕ ꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯅꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯇꯥꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯆꯠꯂꯤꯁꯤ ꯑꯩꯈꯣꯏꯅ ꯃꯁ꯭ꯋꯥꯏꯗ ꯃꯣꯏꯅ ꯂꯥꯛꯑꯒ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯃꯨꯛ ꯁꯔꯀꯥꯔꯁꯤꯅ ꯑꯃꯨꯛ ꯃꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯒꯕꯔꯅꯦꯟꯁꯁꯤꯅ ꯂꯥꯛꯄꯒ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯇꯧꯕ ꯉꯝꯃꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯥꯏꯁꯦ ꯉꯝꯃꯝꯗ꯭ꯔꯤꯕ ꯃꯔꯝꯁꯤ ꯍꯥꯟꯅ ꯑꯥꯗꯒꯤ ꯔꯣꯡ ꯅꯦꯔꯦꯇꯤꯞ ꯃꯌꯥꯝꯗꯨ ꯇꯧꯕꯗꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯁꯤꯗꯩꯁꯤꯗ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯕ ꯂꯩꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯑꯅꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯁ꯭ꯇꯦꯠꯇ ꯑꯦꯁꯤꯁ ꯇꯧꯅ ꯂꯥꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯗ ꯊꯥꯖꯕ ꯃꯥꯡꯉꯛꯄꯒꯤ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯈꯛꯀ ꯂꯥꯛꯈꯤꯕ ꯃꯣꯏꯅ ꯊꯠꯇꯅ ꯈꯣꯠꯇꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯗꯒꯤ ꯄ꯭ꯂꯁ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯁꯣꯂꯨꯁꯟ ꯑꯃꯐꯥꯎ ꯊꯝꯃꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯂꯩꯈꯤꯕ ꯇꯧꯕꯕꯨꯗꯤ ꯁꯤꯒꯤ ꯏꯁꯨꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯀꯦꯜ ꯑꯣꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤꯗ ꯊꯝꯕꯤꯕ ꯏꯄꯥ ꯏꯄꯨꯅ ꯁꯦꯝꯕꯤꯔꯝꯕ ꯅꯦꯁꯟꯗꯨꯒꯤ ꯀꯥꯏꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯄꯤꯕ ꯑꯣꯏꯕꯅꯤꯅ ꯃꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯌꯥꯝꯕ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯒꯤꯗꯤ ꯃꯁꯤꯒꯤ ꯂꯨ ꯇꯣꯡꯗ ꯆꯦꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯅꯨꯡꯁꯤꯕꯗꯨ ꯐꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯈꯤꯗ꯭ꯔꯥ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯏꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯅ ꯂꯣꯏ ꯎꯈ꯭ꯔꯦ ꯏꯚꯤꯗꯦꯟꯁꯅꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯋꯥ ꯃꯌꯥꯝ ꯈꯪꯅꯩ ꯑꯩꯅ ꯑꯃꯨꯛ ꯍꯟꯖꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯁꯤꯗꯩꯁꯤꯗ ꯀꯨꯀꯤꯂꯦ ꯖꯣꯒꯥꯝꯂꯦꯟ ꯑꯗꯒꯤ ꯖꯥꯂꯦꯡꯉꯝ ꯁꯦꯝꯅꯅꯕꯒꯤ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯁꯦꯠ ꯁꯦꯝꯅꯅꯕꯒꯤ ꯑꯥꯏꯗꯤꯌꯥꯒ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯁꯤ ꯀꯟꯐ꯭ꯌꯨꯁ ꯁ꯭ꯇꯦꯠꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯕꯅꯦꯕ ꯀꯟꯐ꯭ꯌꯨꯁ ꯁ꯭ꯇꯦꯠꯁꯤda ꯂꯩꯔꯛꯄꯁꯦ ꯍꯟꯗꯛ ꯑꯦꯛꯁꯟ ꯑꯃ ꯇꯧꯔꯛꯄꯁꯤ ꯎꯏ ꯇꯧꯕꯗꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯦꯛꯁꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯎꯌꯣꯛꯁꯨꯡꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯦ ꯐꯖꯅ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯆꯝꯁꯤꯡꯗꯨ ꯀꯟꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯝꯅꯥꯄꯣꯛꯄꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯁꯤꯅꯥꯝ ꯚꯤꯂꯦꯖ ꯀꯩ ꯃꯌꯥꯝꯁꯤ ꯁꯤꯗ ꯇꯧꯔꯤꯁꯤꯡꯁꯦ ꯑꯁ꯭ꯋꯥꯏꯗꯒꯤ ꯉꯥꯛꯇꯅꯦꯕ ꯑꯁ꯭ꯋꯥꯏꯗꯒꯤ ꯇ꯭ꯔꯥꯟꯖꯤꯠ ꯄꯣꯏꯟ ꯑꯣꯏꯔꯒ ꯃꯊꯪ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯃꯁꯤꯅꯦ ꯁꯤ ꯈꯪꯉꯕꯅꯦꯕ ꯃꯁꯤꯒꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯜꯂꯤꯕ ꯁꯤꯐꯥꯏꯁꯤ ꯍꯧꯖꯤꯛꯁꯤ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗꯒꯤ ꯀꯣꯇꯨꯒꯤ ꯈꯪꯗꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ITLF ꯈꯪꯗꯦ ꯑꯗꯒꯤ ꯁꯨꯗ ꯁꯥꯏꯟ ꯇꯧꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯈꯪꯗꯦ ꯃꯈꯣꯏꯁꯦ ꯍꯟꯗꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯑꯩꯈꯣꯏꯗ ꯀꯤꯔꯛꯄ ꯐꯥꯎꯔꯛꯄꯗꯒꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯆꯪꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯃꯗꯨꯋꯥꯏꯗ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯇꯦꯁꯁꯨ ꯑꯩꯅ ꯂꯣꯏꯁꯟꯗꯕ ꯌꯥꯔꯣꯏ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯟꯗꯤꯀꯦꯁꯟ ꯑꯃꯗꯤ ꯒꯕꯔꯅꯔꯅ ꯎꯠꯂꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯀꯟꯐ꯭ꯌꯨꯖꯟꯅꯤ ꯃꯔꯝꯗꯤ ꯉꯁꯤꯃꯛꯁꯦ ꯒꯕꯔꯅꯔꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯂꯤ ꯃꯥ ꯂꯧꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯁꯛ ꯂꯧꯈꯤꯕꯁꯤ ꯖꯅꯋꯥꯔꯤ 3-4 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤꯀꯣ 3ꯗ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯃꯊꯪ ꯁꯨꯝ ꯁꯦꯀꯦꯟ ꯗꯦꯗ ꯔꯤꯚ꯭ꯌꯨ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯊꯪ ꯇꯧꯔꯒ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯂꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯉꯁꯥꯏꯒꯤ ꯄꯣꯠ ꯂꯥꯛꯄ ꯑꯗꯨꯗꯒꯤ IDP ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯃꯥ ꯚꯤꯖꯤꯠ ꯇꯧꯗꯅ ꯉꯁꯤ ꯑꯗꯨꯒꯤ ꯄꯥꯎ ꯂꯩ ꯍꯧꯖꯤꯛ ꯍꯜꯂꯛꯑꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯒꯅꯤ ꯑꯗꯨ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯏꯝꯐꯥꯜ ꯃꯅꯨꯡ ꯃꯌꯣꯜꯁꯤꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ June 18ꯒꯤ ꯊꯧꯗꯣꯛꯀ ꯊꯣꯛꯈꯤꯕ ꯑꯗꯨ ꯇꯥꯍꯜꯂꯒ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯅꯣꯏꯅ ꯇꯧꯔꯤꯗꯨ ꯂꯥꯜꯂꯤ ꯅꯣꯏ ꯂꯣꯏ ꯆꯠꯂꯣ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯈꯣꯏꯁꯤꯡꯁꯦ ꯗ꯭ꯔꯥꯏꯚꯟ ꯑꯥꯎꯠ ꯇꯧꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯇꯦꯟ ꯑꯃ ꯂꯩꯔꯤꯕ ꯊꯣꯛꯏꯕꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯑꯃꯗꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯛꯄ ꯗ꯭ꯔꯒꯀꯤ ꯋꯥꯔ ꯆꯠꯊꯔꯨꯕ ꯃꯌꯥꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯒ ꯇꯛꯈꯥꯏꯈ꯭ꯔꯒ ꯃꯗꯥꯏ ꯑꯦꯔꯤꯌꯥꯗꯨꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯍꯥꯟꯅꯒꯤꯗꯨꯗ ꯍꯜꯂꯛꯅꯕ ꯑꯕꯒꯤ ꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯗꯥꯏꯗꯁꯨ ꯈꯤꯇꯪ ꯆꯤꯡꯅꯍꯜꯂꯤꯕ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯡꯗꯣꯛꯇꯅ ꯊꯝꯃꯤꯕꯁꯨ ꯑꯟꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯆꯠꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯦ ꯆꯠꯅꯔꯤ ꯅꯠꯇ꯭ꯔꯒ ꯆꯠꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯗꯅ ꯃꯈꯣꯏꯕꯨꯁꯨ ꯑꯗꯨꯝ ꯆꯠꯍꯟꯕ ꯃꯈꯣꯏꯒꯤ ꯀꯦꯝꯕꯨꯁꯨ ꯑꯗꯨꯝ ꯂꯩꯍꯟꯕꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯈꯔ ꯂꯣꯏꯁꯤꯟꯒꯗꯕ ꯃꯑꯣꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ
ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯦ.ꯀꯦ. ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯌꯥꯝ ꯈꯛꯇꯤ ꯂꯩ ꯇꯧꯕꯇꯕꯨ ꯏꯔꯥꯡꯁꯤ ꯀꯔꯤ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯌꯦꯡꯕ ꯇꯥꯔꯦ ꯑꯣꯖꯥ ꯔꯤꯡꯀꯨ ꯃꯁꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯑꯩ ꯑꯣꯖꯥ ꯇꯣꯝꯆꯥ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯇꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ ꯃꯁꯤꯗ ꯂꯦꯛ ꯑꯣꯐ ꯒꯚꯔꯅꯦꯟꯁꯀꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯃꯤꯗꯨꯅꯤ ꯎꯔꯤꯁꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛ ꯍꯧꯖꯤꯛꯀꯤ ꯑꯄꯨꯟꯕꯒꯤ ꯂꯩꯉꯥꯛꯁꯤ ꯃꯁꯤ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯦ ꯑꯣꯖꯥ ꯇꯣꯝꯆꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯁꯦ ꯀꯔꯤꯅꯦ ꯑꯗꯨ ꯑꯩ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔꯅ ꯍꯥꯏꯕꯤꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤꯀꯣ ꯃꯤꯇꯩꯒ ꯀꯨꯀꯤꯒꯒꯤ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯕꯁꯦ ꯑꯩ ꯃꯁꯤ ꯅꯝꯕꯔ 1 ꯑꯩ ꯃꯁꯤ ꯌꯥꯖꯅꯤꯡꯗꯦ ꯀꯟꯐ꯭ꯂꯤꯛ ꯂꯩꯇꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯂꯥꯟꯁꯨ ꯅꯠꯇꯦ ꯃꯤꯇꯩꯗ ꯀꯨꯀꯤꯅ ꯀꯨꯀꯤꯗ ꯏꯟꯁꯤꯜꯂꯒ ꯃꯤꯇꯩ ꯇꯨꯝꯅꯕ ꯇꯧꯔꯛꯄ ꯊꯕꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏꯀꯣ ꯂꯥꯟ ꯂꯣꯏꯕ ꯅꯠꯇ꯭ꯔꯒ ꯂꯣꯏꯗꯕ ꯍꯥꯏꯕꯁꯤ ꯉꯁꯤꯐꯥꯎꯗ ꯇꯧꯔꯤꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤ ꯉꯥꯛꯄꯤꯅꯕ ꯂꯩꯇꯕꯗꯒꯤ ꯀꯟꯐ꯭ꯂꯤꯛ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯖꯥ ꯇꯣꯝꯆꯥ ꯃꯁꯤ ꯀꯅꯥꯅ ꯏꯟꯖꯟꯕ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯅꯦꯕ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯀꯟꯐ꯭ꯂꯤꯛ ꯅꯠꯇꯦꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯒꯦꯕ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯥꯏꯠ ꯑꯅꯤꯗꯒꯤ ꯏꯟꯅꯒꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯉꯥꯛꯄ ꯈꯛꯇꯅꯦꯕ ꯉꯥꯛꯄꯁꯤꯁꯨ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯍꯟꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯎꯔꯤꯁꯤꯅꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦꯕ ꯃꯈꯣꯏꯅ ꯂꯣꯏꯁꯤꯜꯍꯟꯗꯕꯅꯦ ꯃꯈꯥ ꯇꯥꯅ ꯏꯟꯖꯟꯕꯅꯦꯕ ꯏꯔꯥꯡꯁꯦ ꯊꯣꯛꯅꯅꯕ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯗ ꯂꯝ ꯍꯦꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯍꯦꯛ ꯈꯥꯝꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯦꯕ ꯈꯥꯝꯕ ꯍꯟꯗꯣꯛꯍꯟꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯦꯕ ꯃꯔꯝꯗ ꯃꯤꯇꯩꯒ ꯃꯈꯣꯏꯒ ꯀꯔꯤ ꯀꯟꯐ꯭ꯂꯤꯛ ꯂꯩꯒꯦꯕ ꯉꯁꯤꯐꯥꯎꯗ ꯀꯔꯝꯕ ꯏꯟꯇꯔꯦꯁꯇ ꯀꯟꯐ꯭ꯂꯤꯛ ꯂꯩꯒꯦꯕ ꯀꯟꯐ꯭ꯂꯤꯛ ꯂꯩꯕꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯆꯪꯕ ꯊꯤꯡꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗ ꯃꯁꯤ ꯃꯣꯏ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯕ ꯊꯤꯡꯕꯁꯦ ꯗꯤꯁ ꯒꯣꯔꯃꯦꯟꯠꯒꯤ ꯄ꯭ꯂꯥꯟꯅꯦꯕ ꯑꯁꯤ ꯃꯤꯇꯩꯒꯤ ꯍꯥꯏꯅ ꯃꯣꯏ ꯂꯧꯕ ꯌꯥꯕ꯭ꯔꯕ ꯒꯣꯔꯃꯦꯟꯠꯁꯤ ꯃꯣꯏ ꯃꯁꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯟꯗꯣꯛꯄ ꯃꯇꯝꯗ ꯃꯣꯏ ꯃꯁꯥꯒꯤ ꯀꯨꯀꯤꯅ ꯍꯥꯏꯖꯕ ꯀꯥꯡꯕꯨꯒꯤ MLA ꯌꯥꯎꯔꯤꯕꯅꯤ ꯃꯟꯇ꯭ꯔꯤ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒ ꯀꯨꯀꯤꯒ ꯑꯣꯏꯅ ꯎꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯅ ꯃꯣꯏꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯇꯥꯟꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯇꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯣꯏꯅ ꯇꯥꯟꯖꯕꯅꯦꯕ ꯃꯈꯣꯏ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯔꯒꯁꯨ ꯍꯣꯏ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯂꯤꯛꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦꯕ ꯀꯨꯀꯤꯅ ꯍꯥꯏꯗꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤ ꯆꯪꯉꯛꯏꯕꯁꯤꯡꯁꯦ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯂꯧꯊꯣꯛꯎ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯒꯗꯤꯀꯣ ꯌꯦꯁ ꯗꯦꯌꯔ ꯏꯁ ꯑꯦ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯕ ꯌꯥꯏꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯍꯥꯏꯖꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯃꯗꯨꯗꯤ ꯒꯣꯔꯃꯦꯟꯠꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅꯁꯨ ꯃꯗꯨ ꯂꯣꯏ ꯄꯥꯝꯖꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯗꯨꯕꯨ ꯄꯥꯝꯃꯒꯁꯨ ꯃꯗꯨ ꯄ꯭ꯔꯖꯥꯅ ꯃꯗꯨ ꯈꯨꯠ ꯆꯪꯉꯨꯕ ꯑꯝꯇ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯀꯩꯝꯇ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯈꯔꯗꯒꯤ ꯃꯁꯤ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯈꯨꯠ ꯊꯥꯔꯣ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯃꯤꯇꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯆꯤꯡꯗꯒꯤ ꯇꯥꯟꯊꯔꯛꯄ ꯆꯤꯡꯅꯤ ꯍꯥꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯇꯥꯟꯊꯔꯛꯄ ꯃꯣꯔꯦꯗꯒꯤ ꯇꯥꯟꯊꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒꯤꯁꯦ ꯇꯣꯉꯥꯟꯅ ꯂꯩꯕꯗꯧꯅ ꯃꯣꯏ ꯎꯍꯜꯂꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯈꯥꯝꯕꯤꯌꯨ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯟꯇ꯭ꯔꯣꯜꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠ ꯑꯣꯔ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯇꯧꯒꯗꯕꯅꯤ ꯀꯩꯅꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠ ꯇꯧꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠ ꯌꯦꯁ ꯑꯗꯨꯅꯦꯕ ꯉꯁꯥꯏ ꯏꯟꯖꯜꯂꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯅ ꯏꯟꯖꯜꯂꯦ ꯍꯥꯏꯗꯣ ꯁꯦꯟꯇ꯭ꯔꯦꯜꯅ ꯏꯟꯖꯜꯂꯦ ꯍꯥꯏꯗꯣ ꯑꯅꯤꯃꯛ ꯌꯥꯎꯔꯗꯧꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯍꯥꯏꯖꯒꯦꯕꯀꯣ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯔꯁꯦ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯅꯝꯕꯔ 1 ꯁ꯭ꯇꯦꯠꯅ ꯃꯣꯏꯅꯀꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯄꯨꯁꯜꯂꯦ ꯑꯗꯣ ꯑꯁꯦꯡꯕ ꯍꯥꯏꯇꯥꯔꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯏꯒꯦ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯒꯤ ꯃꯊꯧꯅꯦꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯒꯤ ꯃꯊꯧꯅꯤ ꯉꯝꯗ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯈ꯭ꯔꯦ ꯁꯦꯟꯇꯔꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯆꯦꯞꯇꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯑꯗꯣ ꯑꯗꯣ ꯍꯥꯏꯅ ꯃꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯠꯀꯤ ꯐ꯭ꯂꯣꯔꯗꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯐꯣꯔꯦꯟ ꯍꯦꯟ ꯌꯥꯎꯋꯦ ꯍꯥꯏꯔꯒꯅ ꯃꯁꯤ ꯁ꯭ꯇꯦꯠꯇ ꯈꯛꯇ ꯏꯟꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯕ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯅꯍꯥꯟꯒꯤ ꯒꯣꯕꯔꯅꯔꯅ ꯀꯩꯅꯣ ꯃꯤꯇꯤꯡ ꯀꯧꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯍꯟꯗ꯭ꯔꯤꯗꯨꯅ ꯌꯦꯡ ꯇꯥꯔꯗꯤ ꯃꯁꯤ 355 ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯒꯣꯕꯔꯅꯔꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯌꯥꯕ꯭ꯔꯥꯕ ꯑꯗꯨ ꯆꯪꯉꯛꯄꯅ ꯇꯥꯛꯄ ꯃꯇꯝꯗꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯗꯤꯀ꯭ꯂꯥꯔ ꯇꯧꯗꯕꯀꯣ 355 ꯂꯩꯔꯦ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩ 360 ꯃꯛꯄꯨꯗꯤ ꯌꯧꯗ꯭ꯔꯤꯀꯣ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯃꯛꯇꯤ ꯌꯧꯗ꯭ꯔꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯁꯦ ꯑꯗꯨꯝ ꯊꯝꯕꯤꯔꯤꯕ ꯑꯗꯨꯕꯨ ꯅꯍꯥꯟ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯁꯤꯗ ꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄ꯭ꯔꯣꯕꯤꯖꯟꯁꯦ ꯄꯨꯁꯜꯂꯒ ꯃꯣꯏ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯁꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯦꯕ ꯑꯗꯨꯒ ꯇꯧꯔ ꯅꯍꯥꯟ ꯌꯦꯡꯉꯨꯀꯣ ꯅꯍꯥꯟ ꯀꯩꯅꯣꯗ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯎꯌꯨꯡꯀꯣꯛ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯎꯌꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯌꯥꯝ ꯐꯖꯅ ꯆꯪꯈ꯭ꯔꯦ ꯌꯥꯔꯦ ꯅꯍꯥꯟꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯀꯩꯅꯣꯗ ꯀꯥꯡꯄꯣꯛꯄꯤꯗ ꯇꯧꯔꯤꯕ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯐꯖꯅ ꯎꯔꯦꯀꯣ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯃꯝꯅꯕ ꯈꯔ ꯂꯩꯔꯤꯕ ꯃꯣꯏ ꯀꯣꯇꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ SPꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯀꯣꯛ ꯊꯨꯒꯥꯏꯔꯦꯀꯣ ꯑꯩꯈꯣই ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯒꯗꯤ ꯑꯥꯗ ꯇꯧ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯦꯗꯤꯁꯅꯦꯜ SPꯔ ꯀꯩꯅꯣꯝ ꯇꯧ ꯀꯥꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯥꯏ NSA ꯊꯝꯕꯅꯤ ꯈꯪꯗꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯅꯝꯕꯔ 1 ꯃꯁꯤ ꯎꯠꯄꯤꯌꯨ ꯑꯗꯨꯅꯦ ꯃꯁꯤ ꯌꯥꯝ ꯁꯦꯡꯅꯅꯦ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯏꯟꯖꯜꯂꯤꯁꯦ ꯇꯥꯛꯄꯅꯦ ꯃꯁꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯦꯛꯁꯟ ꯑꯃꯇꯁꯨ ꯂꯧꯈꯠꯂꯨꯅ ꯑꯃꯇꯁꯨ ꯐꯥꯎꯅ
अमतसु नान कनोनसु हाइग्रेना अखोइगी गवर्नरसु इनेसे पानगनी लमहेनबसिंगजेना करिगी पानदेगे अदिगी नानगी कनोदो तौरिबा को योगचिंगीदा तौरिबा पोते दो इंगांगाना लो उनरब नत्रो एक्शन नमते लौदिसि कैगनो तंपाक्ता तौरगना हेता लौबा आद लौदिसि कैगनो हाबदा मसिना नंबर 1 मसि याम सेंगबा पोनेबा मितेगी मथकता मोय मयामसि इंजल्ले मोय मयामसि मोयगी को मोयना थोजनबा थंबो हुई हाबसे मसे अखोइ सिदे हेना अखोइ करि हानियाय लेदोनोबा सिदा चिउरो मितेगी चिउरोना थंबो हुइनेबा हुइदुना मखोइदो ओनसल चिको मतमददि मपुनिना को मपुदा ओनसल चिकोदुदि चैसु चैजे फुजु फुदे अमजु तौदे अदा हजिति करि रूमर चिकरि थोकले ए यानागरे कांपोपिदा सीआरपी खरा थमनी ममिंगदो ओइना थमनी कायना सिगी पोट मयामसे लाखसिदा सिदि इपोंग पोंगना सि तव मतमसिदा अखोइगी मितेइने हारिबा अखोइगी लीडर मयामना सिदैसिदा ममितसि पांथोक्तना को उदना सगी मसिदी यारोय मसिगुम मिसिंग मिखाइ नाबा एडमिनिस्ट्रेशन जे तब सुंगा यारोय हेदना असिबोगदा वा मचेत अमता थोक्ते नत्रा सिदी ममित थिनबा मतम यौरेबा अखोइना अखोइगी लुसिंगबा मयामसे ओके जदम जा मित बक्ता थिनद्रगसु अखोइ मणिपुर प्रजा मयाम हरकतना एमएलए मिनिस्टर मयाम मयुम संगना मोगी प्रॉपर्टी मयाम सुगागी वफम जुलै गरे इवन मणिपुर के सीएम जे मतिक चादरे फम बाइबन मतिक चादरे इरांग लोसन ngमद्रे फम धादु हाइबगी क्वेश्चन बुक तौनरे अदु यदि हजिक से मुख खुदो मिना थिनबा ममित थिनबगी वफम मु साइड थंबिरगा हजिक मणिपुर की फम बाइरिबा एमएलए अखोइगी बीजेपी की होइजनो कांग्रेस की होइजनो मणिपुर की चीफ मिनिस्टर मखोइ मणिपुर की फम बाइबन मतिक चाबा मी ओइरिब्रा हाइ वफम जुने करी बोट पिबे अदुइ मसी तसेंग हाइ तारगदि को मसी सिंगसे अखोइगी प्रजासदा काम थुना सेंगदोपियो करिनो तौरिबसे जे प्रजाना चिंगनबसि कोहनबियो मरनि कनो ते हजि अखोइगी उयोग सिंगदा हजि मोय चंगबा यारो हेदना अखोइगी कनो नुपि अंगांग मयाम यारेक पहोग्रे नत्रा मसी करि थोरका दौनो खंगद्रे अदि हजि फरेबा नांगै मोयना अखोइना मितेगी मरतेगी थोगा खुन ngaku chen ngakpham thokte अखोइ फोर्स माय ngak chen निदो ngaoरेबो नोनिनि खको हजि मो हांदोपगी क्वेश्चन नम लेरब्राबा अदि मु नाहानसो मो अखोइगी कांपोपिदे चंगदना ngसा याम फजन कंट्रोल तौबिरमेबको अदुना हजि मो हांदोपगी पोट अम लेब्राबा अदुना सिगी पोट मयामसि लेबनिना हजिक से अखोइ से खरा को मसी तसेंगना हाइ तारगदि मसे याम कना हाइनिंगद्रे अदुग प्रजाना मयामना दो लोन खंबिरसुनु इसा इसाना सुनु ज्ञान तारसनु मसे अखोइ याम थेंगिबा तारगदि को मसे अखोइगी कनोसदा यामना साथिबा सगी अखोइगी को अखोइगी सिविल डिसोबीडियंस मूवमेंट काने थोलकना को अदुसो आइदि थोलकनि थाजद्रे मरमदि कनो प्रजा सिंगी लुसिंगबिना मी लेतबो दं तौरिबा मरमदि कनोदा सीएसओ सिंगसु तसेंगना हाइ तारगदि को याम अचौबा लहोनिंगबसे मोजु लौदबो दं तौरे अदिगे मो गवर्नमेंट की माइकेटिक से अखोइना थागतखिबा अखोइ म्यूटसिंगसु अखोइ तुमिन सुम लेसलगा को थिगा खरा फंगामा खरं तोंगासिना जुम यारेना खल्लेब्रा कनो तौरे हजिमक तौरिदिने हजि आदा लेरिबा नुपि अंगांसिंगना लमलमदुदा लेबा मिसिंगना चोंथो तौबो नतना हजिदि अतैदि अइ पंगु उद्रेन खलजै ओके अइ ओजा किरण दं लाक्सेगे ओजा किरण मरोइना हजिक ओजा तुमसाना ज एक्सेंग थमे हजिक अखोइ लेरिबा एमएलए मिनिस्टर सिंग जे ममित खुदो मिना थिललगा जिक ताकु मदम यौरे हैबि वफम बुलेरे अदुना हजिक अदुगी लेशन दुदी याम सेंग हायगदि अदि ऑलमोस्ट मतम हेंदोख्रबने हजिक सही अनि हायजि याम सांग्र मतम नि इरांग लेशनद्रिमने जिक फावबा सो मणिपुर की अखोइगी लेंगाक पाइबा मदि लेरिबा अखोइगी लेजिस्लेचर अमदि अखोइ लेरिबा लीडर सिंगसि लोइ मचुम चा लेरिबा हाय वाफम खलाक्तुरे मनम निंग साइ अखोइ इंस्टिगेट तब इंजन बगी मखक यावरे ओजा तुम जाना हाइबदुरा कुकी द हजिक ओइबा वाफम से मैतै के कुकी के मरक कॉन्फ्लिक्ट नते मखोइ द इंस्टिगेट तब मखक यावनि लांस लोशनदना हाइबगी वाफम सु अखोइ या मेक्सिंग थंबिग्रे करी वाफम थंबे यादाइदो तसेंगना हागदि प्रेम खोइगी ओपिनियन तोंगान तोंगान पिनैको अदसी पिनरबो ओपिनियन मैम सब मानबो ओपिनियन से प्रजा मैम सेक्शन खुदिमक्तगी और एनी इंडिविजुअल दगी और इन थिंक टैंक ऑफ द स्टेट हाई तारेको पिरकपो सिंगसे दुम मपान थोकना पिबा मनुंग दंगांगनबो सिंगसे सब मानन दुम पिएबा खोइ मणिपुर की प्रजा मैम की पुंसी से करी वगदोनो मणिपुर प्रजा मैम से करी वना खनबनो अरुगा होजिक कॉन्फ्लिक्ट सी लोइसनदना सुक सांगना सही अनि सुजल हाई तारेको था कुन मपुंग फार कुमाथोय जंगाइने हुजिकसे कुमाथोय लोइसन थंबाइसे याम लुबो पोने अदुबो नहान इखोइगी अनौबो लाक्पा इखोइगी इरांग से 2023 की मे की अहुमदगी होगिबि इरांग सिदगी हौरगा ngasi फावदा अहुम सुबोने सिलेबा गवर्नर हाय तारे भलाना मागी हेक अदुगुम्बा वासक लौबो निमित्तुदगी माना ngasi लौरइबा मागी स्टेप मयाम सिंगसिदा इखोइ अहामदा माना डिक्लेयर तौरे मागी सेक्रेटरी रिव्यू मीटिंग दा माना हायरे इखोइगी मणिपुर की लोन ऑर्डर की मतंग खनब मतमदा मणिपुर की होम याहन दि हाबो क्वेश्चन अचौबम लेरे मतमदा सेक्रेटरी की हाई ऑफिशियल सीनियर ऑफिसर सिंग सीआरपीएफ बीएसएफ अदगी आईजीआर साउथ मयाम अमा यावरगा ngasi खनब मतम मदु यावदे हाय पोरम ले देन हौजिक अखोइना मदुगी मतुंगदुदा अखोइना एनएसए पालोना हायरगा माना ngसागी अदुगुम्बा यखाइ थिंगाइबा तोगु मयाम से फाजलगा पुंजलगा थंबा याबो पोतुनी
NSA na piri post se 1980 National Security Act 1980 piri do maximum person nama detain to state piri power ji kai noi kanda without any kano tana warrant issue to dun hype tariko magi police ki custody da adum low ya bagi po ni aduga madugi magi police custody learning manung da bail on move to ya po sunate aduga maximum magi kano high tare thamba ya ba matam je 1 year bokti kaimda madugi processing am satadna phajal laga thamba ya pot yori ne admaina madugi potna ta sing jathrak pot oi ta gati nahan magi adum security review meeting da phongi ba pot to ikoni yam phai masigi potna action khar torok ya na khalum potugi hek nongan madu oram gani na traga numitugi nungdang dra kotu na organize to ba peace relay ne haiba ayuk nginda yam santi oina chala kan yam well organized oina ku adru yori ba kotu gi volunteer mayam particularly especially nupi sing na hai tare ayuk ngin gi matam da adum ubani video mayam viral chalim se ai na jan manate nung mayam ma khudap chawa nung mayam je khomjal SP office ki wang na tamaga nungdang da nung mayam dan thomaga landab ne landara kan da ayuk ngin matam da su well equipped arm pipe mayam ma lambi street to opponent chapada adum NSA do pande then adagi ani shubuda makhoina SP office ta thomjan matam da SP du ma as kano da sokpan ba yaure yawe matak da SP office dagi document maru ba mayam ma puthoga mai tha dok da kem tanga si action am to lokhate then amuk madugi makha tarak pada uyokching ekhoi matam moina di saibon haibra kano khoi gi new name da moina thonjan bai tare ko uyokching le pot jaga du da makhoina mayam ma protest to da BSF kanguna maduda lathi charge to ba tega smoke bong ka ba to khra lei ko leiba matam du da makhoigi nupi angang sing mayam amagi mathakta torture tawre chathare na moina claim mayam amang asidi amuksu media da thador em tugi matungina economic blockade tawre economic blockade extend tawne habado after kano da phaminara matung da competent authorities singai who are the competent authorities ai da kaino khangdre ko state langaksi whether article 355 or 356 semi PRC 350 channel level khangda 355 leire habse mayam na hainara gasu emergency ki provision 352 to 360 leiba manung chingje channel river chamam na bale gasu tangkai channel na mayam na dum yanar pota ngasi leiba manung da ngasi phaminari haije kana no koi khangdana phaminara ka yanare na handokpa then somna kanda lamlai assembly ki constituency manung da leiba assembly constituency manung da leiba civil society organization kanguna November gi mamangi sahi gi hai tarji anau sahi lakramina sidai November gi tarik kuni pan orangani subject correction ji narong gi tawdang da Assam Rifle kangu ga Indian Army sing haibra keno aduga kuki la lobu sing ga punna thabak tawmina le na irine then counter blockade to buse moi khatang na tawe hojik si kamain to ge the periphery area da lojing noya da leriba ikoi gi lamjam ji gi puru isilinaw mayam sing se ngasi di mitai community particularly ikoi ga moi ga ngasai yam tam chan haibado yam chumme ba ikoi ga makhoi ga ina tahalle ngasi gi conflict se masi ta se ma gi ikoi gi na te ba tawri se Manipur state government gi against ta aduga central government gi against ta kashna da puru macha mana makhoi kanglu macha du gi linkat pa armed militants armed terrorists kangu duna ngasi di aduga kan makal gi pressure pira kanda general committee na leriba mitai community da achoba reflection ma lehen buwani aduga masidi Manipur conflict endless violence sukloi uloi violence sukloi loisan manga moi until and unless Constitution of India na piriba provision mayam singje sigi safeguard mayam singje chapchana magi maduda chanabam thokpa sing do magi responsibility sing moral responsibility lobum thokpa sing lo dragadi aikoina mase sugloi loisalo haina thamningi aduga hokji aikoina yengbiyo hauji aikoina rule amadi law kanana CMA kanana pi Constitution of India na madugi le piriba rule law mayam dugi mathakta parliament na semba mayam singdo madu chana dabida aduguma furup kanglup amakakna ata maming palasu ko su kaide cookie jo furup singjina makhoina semba rules to maduna law dugi mathakta nelaga jatke aduga aikoina separate administration separate state taliba po singje yagadawni haibada ngasi tumina leibaneba then ngarangi aduguma viral oiba pot amada ngarang mathak na handin orakpa bot amada viral oiba pot amada singi jaga amada kampopi gi jaga do oibra nadu hojiki uyok chingi jaga do oibra kotu gi kangu ne haiba kangu amana history of cookie na toba in Manipur thaba larik ama mayam amada yen bamok asi ure history of cookie haiba larik to karigi Indian Army sing da karigi yelimno Assam Rifle or BSF da karigi yelimno prajamiyam khang na madu puthro ngasi naina ra kari ngamde that means they are creating another new history kuchem gi oiba history aluga icon habitual layers hai moi kam sing aduna tawge economic blockade sing torong ngasi hantu e kaino koi maram khangde aluga moina 48 hours tawne toromba 24 hour extend tawen to ngasi yanaren torokanda makoi amuk period pieba ngasi gi nungdang dal loigedam ni ngarang dal makha tan torokte adu target ngasa yam tom jai ba na sugi
ground rule thugarakanda ngasi bok leiba aduga nongmai berel matolna praja miyam gi mamai chungren khaliba mokhoina khan mukhdi muk chamnen khaliba poto madudi oibadi yaroi adubo aikhoina article 355 se masigi sumaina pi it is often used in conjunction with article 356 to declare president rule in a state and ngasai constitution da yaurga leiba pot ama amuk annex tawchalakba madugi pot ama oiba article 355 se ngasigi sigi posida article 355 se yamna phattaba pot amadi nate adu aikoina wahan thoklana hanbadi lan ngani adu article 355 leibadunabu governor na ngasai koi ge Rinku na ngasai odan kuna haigidune ba so sampurda mana heta governor chalido ngasi karigino lainga ki elected representative laina karigi chalino hai kanda madwai do da ekoi article 355 leiba taragadi makhoi gi duty central government gi duty se karino hai kanda duty ani khak article 355 manung da yaw ya number 1 da to protect state from internal disturbance and external aggression haibama ani shubada to ensure that the governance of all state is in accordance with the constitution haibaneba asigi pot ani si article 355 ne piraga sunga si bot ko ne udabada governor ano bosina madugi mami oina khara uhalibra uhana mami taribra natragana aikoi ta sengna ngasi thoiba manipur state ki conflict lotion diba potse ayu opinion ni mayam ju khanbiram gani manipur gi laiba north eastern state laiba insurgency ki problems 2017 da subject to currency Amit Chana high por amada 2024 or 25 boki manung da lotion gani high pot se da is da ekoi particularly Manipur la belly base insurgent group mayam lotion na bagi damakta masigi irang sil lotion na thambra hai bagi question amuk swai la ebo sigi potuna maram warakanda praja miyam khona wari se lalobo sing laibana ni khulai paiba mayam ne tahalakanda pot se thaidokna ba ngasai gi kuki jo community gi khulai paiba government of India ga 2005 ta hamba ministry of home ga soi tawna rakanda madugi hamba yanaraga chatpa haurakanda 2008 tagi tripartite talk agreement soi tawna government of India Manipur government amadi sugi tawriba group ka tawna laiba kangu se season rakanda ekoi si takhaina wona bada takhai bole hogdubagi adum lotion dan thambra hai poram lai aduna aikoi di article 356 chatnaba taragadi ekoina president rule hai baje president rule nate hoji governor to report di president rule so high article 356 je on other part masigi se governor rule so high president rule je PR je achigi 356 adu dagadi masigi pose karam kanda refer to constitution kanda refer to a period when the constitutional machinery in a state has failed and the state government is unable to function in accordance with the provision of the constitution haibaneba aru huji ekoi di constitution gi rule provision mayam singdo lengak pa ngamdre si tobo ngamdre functionless ore administrative follow ore constitution machinery breakdown ore external aggression lede internal disturbance lede haiba potu laibani na ngasai gi article 355 na teba huji aina pamidi 356 se masi se manung da law na semi pi type da chanaraga government sidi double engine government oibani na maduda direct madugi pot pura dissolve tawthoksu nataba animated suspension ju thamdabi manung dadi thammaga powerless ohelaga 355 to madu chanaraga matam khra madugi poto yengaga lerambada yaraktabadi 356 chana halakanda governor na mahut silaga president gi mahutta work to do admaina ngasi susampur chatlaga irang jigi field report ground report sing lowbagi mami taba howraina aidi maduna masigi endless violence lotion ba ngamgodra na ngamoidro gi poti aidi pining de adugo madamain laiburaina aidi khali 355 nate 356 clearly thambire oda Kiran aduna hajik Manipur si lengak leina irang lotion daba amadi hajik leiba irang si kariumba proxy oiba irang win urakpa aduna sarkar na hajik oiba irang si thamoi seng na lotion ba pamdra ba haiba wafum sini